यूक्रेन लान की फाइटर प्लेन पीब लेबाकसिंग यूके सेक्यूरिटी पीगनी खंगनख्रे यूक्रेन रशिया साब नत्रग सोवियत इरा के फाइटर प्लेन पीब लेबाकसिंगबु ब्रिटेन सेक्यूरिटी पीगनी हाइबगी वाफम डिफेंस सेक्रेटरी ओइरिबा बेन वेलेक्स फोंदोख्रे महाकना हाइखिबदा ब्रिटेन यूक्रेन लान की खुसु खुलाई अमदे मसाक मथुम कया अमा लेप्तना पीरे मसिगिसु मथक्ता यूक्रेन की लानमीसिंगबु ब्रिटिश साब टैंक चैलेंज टू सिजनबा हाइनबगीदमक्ता ट्रेनिंग पीबगी थबकसु सथरे यूक्रेन की प्रेसिडेंट वोलोदिमिर जेलेंस्की नदे रशिया की लानमीना लांदारगलिबसी लांथेंगनबदे हेन मपांगल कन्नबगीदमक्ता फाइटर प्लेन सिंग पीनबगी वाफम तक्सिलखिबने ब्रिटेन की डिफेंस सेक्रेटरी वेलेक्स हाइखिबदा यूक्रेन द मिग 29 नत्रगा SU-24 जेट सिंग अथुब मतमदा डोनेट तौदुना मतेंग पांगनबगी वाफम तक्सिनख्रे कनागुंबा लेबाकसिंग अदुना फाइटर जेट मखलसिंग असे यूक्रेन द डोनेट तौनिंगबगी अपांबा लेरगदे अइखोइगी फाइटर जेट सिंग सिजनदुना सेक्यूरिटी ngak senaba honabada mateng pangbaga loinana makhoi bu asoi angam thogandanaba honagani haire Ukraine da jet fighter donate tawgadori ba laibak sing adu NATO gi misang chungsina ba laibak singa chap manaba mawong da mijeng thamduna makhoi gi laibak ki security ngak senaba honagani haibage thajaba thamkhe maragasi da Poland gi maiki dagi ahan boina Ukraine da Russia na landarakpa chahi ama mapung pharakpa ningsing kumon ga mari lainana Leopard tank pi khre Germany na saba Leopard 2 tank ase ahan boina ngahan Ukraine da thungkhre Poland gi oina di hanana Leopard 2 tank mari hana pi khrebane Germany na saba Leopard 2 tank makhal ase malem gi oina khwaidagi afaba makhal gi battle sing gi manungda ama oi haina launaribane masigi su mathakta khwaidagi advance oi re haina launariba M1 Abraham tank 31 Ukraine da tharagani laukthokhrabane UK gi oina su Challenger 2 tank taraga mari tharagani laukthokre Germany gi oina Leopard 2 tank taraga mari tharagani laukthokre Poland na Ukraine da Leopard tank sing khusinakre Military Alliance NATO gi member state oiba Poland na khamtheng na sophisticated oiba Leopard 2 tank sing ahan boy na Ukraine da khusinakre Russia na satharak palan sahi ama mapung pharak paga iroina na Poland gi Prime Minister Mateusz Morawiecki na ahan ba Leopard tank sing adu khusinakibani haina Poland gi President Andrzej Duda na phongdokhe Germany na saba yamne advance oidaba Leopard 2 tank sing Ukraine da pibada Poland na first aba sigidamak yamna harauba po ihaiduna Duda na National Security Council gi meeting amada phongdokhe Moldova gi matang da Russia na warning tawkhre Moldova gi tokhai na tana bhonariba Transnistria lamdam da Ukraine amasung NATO na khanaba horaklabade amasung lamdam masida leriba Russian peacekeeper natraga Russian national sing da threat tawraklabade madu Russia da attack tawbani haina lawgani haina ngahan Russian Foreign Ministry na warning tawkhre Ukraine na Transnistria ga lonaba paring da lanmi kaya marum amasung military hardware amade artillery pusilakre US NATO member states sing amasung Ukraine na makata na landana bagi khongthang laukhalakpa yaroi haina Russian Foreign Ministry na thadokhi bawarwala amada Defense Ministry ge data court tawraduna haikhe wathok kaya political diplomatic oiba mawong da loisin bai base Russia gi apamba ne adubu Ukraine na khanaba horaklabade Russian Armed Forces na paukhum pigani haibasida kanamata na singnaroidabani haina waroladu da haikhe aroibada tabiriba pumnamakpu thagachare